마 짜닝 먹어서 바바까 비호드라디네 폰이 빠이로이드로 놈이 따라하네 마 폰 빠이로이드 톨럭 주자로 모두 누피 아이는 농시바기라 누피는 ngam이라 갸임 다슬럭트레 마나 해보세 야드버세 총암 해감다바 마나 해비야드 이부 야오기바 시 야오지 마 트레인 또이징 호이 마나 유 타카노 해버지당디 에이 파지나 테이 거리마시 톨럭 드분랑보 통간지다 이부 시 룸몰레리제 노이기 레카이 미우라가 nga시노 까돌라이노 항아니네 퍼토로미 이부 말거 라 ngaire aina haba tilong nu no kam yaw du na tra 마니네 능 해버지 짭짜네 쳔메이도 능 차오니 빠갔더나 누구 카고 주고 성도에 설때 능 지주 짜닝이두고 nang je na sak to be khraman jabe wa ne ai ja yeng wai nang da gale di am nuai di jani ko yam lu na to bi do ma le to bi dro 에 떠우더디 가이노 스누피지 락달라 얼루네 떠우타게 ngaile 랑레지도 아도 능 자고 농아가 동한가 짜닝브라 adu di chaning de he nang ju phajaro adu di 아스 아이디 아두 파고 야두니 능 자고 핵 농아마 짜제주 야니 루홍 놈이 때 짜제주 야두니 ai je nang na phaja di lu shi ba jani ne 누시 띠 누시자니 능 내 누시 놈이 때 아코이 마와게 제 빠틴 깡원네 누 adu di phare nong thura ta re e jum da phajan chakro ko 해 아이 아시더네 이빠남디 장엄기니 아두가 짤라게 꼬이려 팟 앙앙드네 루파 쫑앙 땅땅 딱 타더라 먹네 팟 까프레 쫑쫑 아잉 성비게 쫑쫑 he adu de chang ye ko bye 호호 아두 바지나 짜고 ho ho 얌 하오브니 까이노 까이 비자게 하이노 낭나 비자만네 까이레 낭나 비자만네 노이람네 이주 톨럭트리보 아이 실레이레 노이 통하냐고레 까이노 톨로 amma da mu lum le ram dana ko sai da 까이노 까라나 거 앵앵이두고 khoi ba u breng bani da yu ngor ga mu sai de ga phong ga dan ying ba 또 까이노가 낭 비자게 하이두고 까랑그서 산동 비랍다 가이리 khang de di kaino ma haw ma hek lai ba ga ne na on di bi jani sa hap chala gi si de ta 아이마 사미 우니네 ya da chaw ro adu nang ipan gi do ba jon tore hai da ne na chatoi ra 아살라로이 데이 빵가 뭐유 타고 말고 불러로이 딸레바 지 낭피레 힌자게 그냥 짜까 토라게 너 똥모라게 hoi da tom jan dak ti maram ya mo e adu ai chang ra ge ko 호이 정어 이절라게 거 다오 능라바 아스 아돔네 미 암레 호이 딸레 좀 나간다 뭐시 까마 답속보이도 아도이 라스된 밤지 호 까로 너무 오실래 스카이노나 탄다 라오 좀다 시나 파트로 미미야가 했나데바 능 레카이니 능 그런 걸 남거더라 거기서 또 요리스 거 많이 돼 학 우이더래 이거 우이는 싸이 하이나 누구 까이는 짜 왕요 줄때 주사이 하네 거기서 우비더라고 아이 하이다 이러면 뭐라 그러는 거야 아무 들어 우지영 실라오네 somda 아코이니 컴미 somda 라오 그래 한 바로 해 호하게 오 라게 손도 좀 따. 작은 기계. xem 짜노보도 à 나도 아시 안 간가 실리 짜노 그땅 투나 부터로 어 아소나 본다 밤비라 돼 파도와 이나 뭐 아솜드네 통사가 우라우 타고 얌또 우라 트라랑서 아주 하이나데바 거기 두고도 어 양바도디 짜네 안 간가 부할라게 그땅 투할로 어 양바 투할라게 자 해절하지 통들 스크랍 파바 떠서 짜노 좀 많이 용지라니 하이고로 나트레네 나래 거기 사이도 비디오 콜 들어 찍 들어거든요 까이까이 레리노나 어 투나 하나만 더 sa ka dai de no ne mo na pham mo hai ri ji bo 어 ibu noi bu noi ma ma ga phami na ba tan ren he 거리 까나는 로리나 구보이네세 hai ma kai no ne noi na murum so na le du bo noi tan la ga ne che ma ma hot khra ge hai ma ibu to noi oi re he noi ma ma ji yaw ki he noi raung ji da 아이 이구 목시 그 탁민이 hai jalo ibu 그 비디오 콜 너무 떴어 쪽쪽나 à cháu nó thấy chưa chơi nâng mà đi nè nâng này kháng gì đúng không mi picture rồi nè nâng mà hồi đi chơi bẹc mà cha ya thế chơi à cháu cháu bạ à đâu xin nó cái nào nó ibu ngồi xin nào nâng là mà nào bro 오 마마 나베니 마마 아 이거 nâng là mình cái câu bạ 마마 아이기 밍나 켈렌드라 à 이마나버지나 탁시는 한게 에이 앞도 탁자더버니 트라이 또기도버니 마마 카브라 톰브라 약브라나 예 tàu ra kia tàu edit ta được cái lời này bộ chơi
ꯅꯣꯡ ꯐꯥꯗꯣꯛꯇꯤꯅꯦ ꯉꯥꯎꯈꯥꯏꯒꯗꯕ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯊꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯀꯩꯅꯣ ꯅꯣꯏꯒꯤꯁꯤꯕꯨ ꯆꯥꯅꯕꯁꯨ ꯎꯗꯦ ꯍꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯣꯔꯤꯕꯣ ꯑꯉꯥꯡ ꯑꯃ ꯂꯥꯛꯑꯝꯕꯅꯦ ꯍꯥꯄꯦꯟ ꯁꯦꯠꯄ ꯑꯃ ꯑꯣ ꯄꯨꯔꯛꯀꯦ ꯍꯥꯏꯔꯝꯕꯅꯦ ꯄꯨꯖꯔꯛꯑꯅꯤ ꯑꯣ ꯐꯔꯦ ꯊꯨꯝꯁꯨ ꯌꯥꯎꯗꯦꯅ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ ꯏꯀꯣꯒ ꯌꯨꯒ ꯊꯛꯃꯤꯟꯅꯔꯦ ꯐꯤꯂꯝꯅꯤ ꯀꯩꯗꯧꯕ ꯏꯕꯨꯡꯉꯣ ꯃꯥꯃ ꯀꯩꯁꯨ ꯅꯠꯇꯦ ꯅꯣꯏ ꯍꯥꯏꯔꯛꯈꯣꯔꯣ ꯑꯗꯨ ꯌꯥꯏ ꯏꯃꯥꯃ ꯌꯥꯏ ꯑꯁ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯗꯤ ꯍꯥꯏ ꯐꯖꯅ ꯆꯜꯂꯤꯅꯦ ꯑꯩꯁꯦ ꯃꯥꯃ ꯍꯥꯏꯕꯤꯌꯣ ꯑꯩ ꯌꯥꯅꯤ ꯏꯕꯨꯡꯉꯣ ꯅꯪꯗꯣ ꯈꯦꯂꯦꯟꯗ꯭ꯔ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯥꯃ ꯑꯁ ꯅꯪ ꯃꯤꯡꯁꯤ ꯌꯥꯝ ꯐꯥꯎꯕ ꯃꯤꯡꯅꯤꯍꯦ ꯅꯪ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯐꯥ ꯂꯥꯛꯈꯤꯕ ꯅꯨꯄꯥꯗꯣ ꯈꯪꯉꯦꯗꯅ ꯈꯦꯂꯦꯟꯗ꯭ꯔ ꯁꯨꯕꯦꯗꯥꯔꯗꯣ ꯈꯪꯗ꯭ꯔꯦꯕꯣ ꯃꯥꯃ ꯑꯩꯗꯤ ꯑꯦ ꯑꯗꯨꯐꯥꯎ ꯈꯪꯗꯕ ꯑꯁ ꯌꯥꯔꯔꯣꯏꯅ ꯑꯗꯣ ꯃꯥꯏ ꯃꯃꯤꯡꯁꯦ ꯍꯤꯁꯇ꯭ꯔꯤꯗ ꯃꯨꯠꯂꯔꯣꯏꯗꯕ ꯃꯤꯡ ꯅꯪꯁꯨ ꯃꯁꯛ ꯊꯣꯛꯄ ꯑꯃꯗꯤ ꯇꯧꯔꯛꯎꯍꯦ ꯁꯛꯇꯥꯗꯨꯅꯕꯨ ꯀꯩ ꯇꯧꯔꯛꯇꯣꯏꯕ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯆꯦ ꯍꯥꯏꯕ ꯑꯉꯥꯡꯗꯨꯅ ꯑꯆꯥꯄꯣꯠ ꯄꯨꯔꯛꯑꯣꯅ ꯆꯠꯈ꯭ꯔꯕꯁꯨ ꯄꯨꯔꯛꯇꯦ ꯇꯥꯅꯤ ꯂꯨꯄꯥ 500ꯅꯦ ꯊꯥꯗꯔꯝꯃꯤꯁꯦ ꯇꯧꯅ ꯀꯌꯥꯅ ꯊꯥꯗꯔꯝꯃꯤꯗꯨ ꯑꯩ 1,000 ꯏꯇꯥꯎ 1,000 ꯌꯥꯝꯃꯦ ꯅꯣꯏꯗꯤ ꯍꯥꯏꯖꯤꯟ ꯑꯩꯗꯤ ꯑꯉꯥꯡ ꯅꯨꯡꯁꯤꯅ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣ ꯅꯪ ꯂꯨꯄꯥ 10 ꯅꯪ ꯊꯥꯗꯔꯝꯃꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯃꯥꯃ ꯐꯔꯦ ꯌꯥꯝꯃꯜꯂꯦ ꯂꯨꯄꯥ 10 ꯂꯧꯊꯣꯛꯎꯁꯤꯔ ꯑꯃꯨꯛ ꯆꯪꯉꯒ ꯁꯦ ꯏꯔꯥꯛꯇꯤ ꯂꯤꯂꯤ ꯇꯪꯈꯥꯏ 2 ꯁꯨꯖꯜꯂꯦ ꯑꯗꯣ ꯆꯥꯅꯕ ꯍꯧꯖꯤꯛꯐꯥꯎ ꯌꯧꯔꯛꯇ꯭ꯔꯦ ꯂꯣꯏ ꯂꯪꯒꯥꯔꯒꯦ ꯃꯥꯃꯁꯦ ꯆꯥꯅꯕꯩ ꯋꯥꯕ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯁꯤ ꯆꯥꯊꯣꯛꯑꯁꯦ ꯉꯁꯥꯏ ꯀꯩꯅꯣ ꯄꯨꯊꯣꯔꯛꯇꯦ ꯁꯤ ꯀꯩꯅꯣ ꯌꯨꯝꯗ ꯆꯥꯁꯤꯔꯅ ꯊꯝꯖꯜꯂꯝꯕꯅꯤ ꯁꯤ ꯀꯩꯅꯣ ꯀꯩꯅꯣ ꯏꯇꯥ ꯁꯤꯀꯣꯟꯁꯤ ꯏꯇꯥꯎ ꯑꯩ ꯁꯤꯀꯣꯟꯁꯤ ꯀꯩꯅꯣ ꯌꯦꯔꯨꯝꯁꯤꯁꯨ ꯏꯇꯥꯎ ꯁꯤ ꯑꯩꯈꯣꯏ ꯃꯥꯅ ꯉꯔꯥꯡꯗ ꯀꯩꯊꯦꯜꯗ ꯂꯩꯔꯛꯏꯅꯤ ꯀꯩꯅꯣ ꯀꯩꯗꯧꯔꯦ ꯅꯣꯏ ꯑꯅꯤ ꯀꯩꯗꯧꯔꯦ ꯁꯤ ꯀꯩꯗꯧꯔꯦ ꯂꯥꯛꯑꯔꯣꯏ ꯏꯇꯥꯎ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦ ꯁꯤ ꯀꯣꯟꯁꯨ ꯃꯥꯟꯅꯩ ꯌꯦꯔꯨꯝꯁꯨ ꯃꯥꯟꯅꯩ ꯑꯗꯨꯁꯨ ꯍꯥꯏꯗꯅ ꯑꯩ ꯄꯤꯔꯝꯃꯤꯗꯣ ꯁꯦꯔꯥ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏ ꯑꯅꯤꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯃꯥꯃ ꯆꯥꯅ ꯄꯨꯊꯣꯔꯁꯦ ꯍꯔꯥꯎ ꯆꯥꯁꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯩꯁꯨ ꯅꯠꯇꯦꯗ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯀꯪꯅ ꯊꯛꯃꯤꯟꯅꯔꯒ ꯁꯨꯡꯄꯨ ꯄꯨꯊꯣꯔꯛꯇꯦ ꯄꯨꯛꯆꯦꯜꯗꯤ ꯄꯨꯔꯥ ꯍꯪꯉꯣꯏ ꯄꯨꯛꯆꯦꯜꯅꯦꯕ ꯏꯇꯥꯎ ꯅꯪꯁꯨ ꯌꯨꯝꯗ ꯆꯥꯁꯤꯔ ꯌꯥꯝꯁꯨ ꯌꯥꯝꯗ꯭ꯔꯦꯅ ꯑꯗꯨ ꯌꯥꯝꯅꯁꯨ ꯀꯩꯅꯣ ꯍꯪꯉꯣꯏ ꯄꯨꯛꯆꯦꯜꯅꯤꯅꯦ ꯀꯩꯅꯣ ꯍꯪꯉꯣꯏ ꯄꯨꯛꯆꯦꯜꯅꯤ ꯃꯥꯃ ꯄꯨꯔꯥ ꯍꯪꯉꯣꯏ ꯕꯣꯔꯥꯒꯤ ꯑꯗꯨ ꯄꯨꯛꯆꯦꯜ ꯀꯩꯅꯣꯕ ꯍꯪꯉꯣꯏ ꯄꯨꯛꯆꯦꯜ ꯍꯪꯉꯣꯏ ꯄꯨꯛꯆꯦꯜ ꯀꯃꯥꯏꯅ ꯃꯇꯥꯡ ꯊꯛꯆꯜꯂꯨ ꯊꯛꯆꯜꯂꯨ ꯅꯣꯡ ꯂꯥꯛꯑꯕ ꯈꯪꯉꯕ ꯇꯧꯔꯛꯑꯅꯤ ꯑꯩ ꯀꯃꯥꯏꯅ ꯄꯥꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯄꯥꯏꯔꯣ ꯊꯝꯈ꯭ꯔꯕ ꯇꯠꯆꯔꯝꯃꯅꯤ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯅꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯅꯤ ꯀꯩꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯅꯤ ꯍꯥꯏꯕ ꯇꯨꯝꯅꯤꯡꯉꯦꯗ ꯏꯇꯥꯎ ꯅꯣꯏ ꯃꯥꯗꯗꯤ ꯐꯣꯟꯁꯦ ꯇꯧꯕꯤꯔꯛꯅꯕꯒ ꯂꯩꯇꯦ ꯅꯨꯄꯤ ꯀꯣꯏꯌꯣꯗꯤ ꯌꯥꯗꯦ ꯀꯣꯏꯅꯤꯡꯗꯦ ꯅꯨꯄꯤ ꯀꯥꯏꯅ 이거죠? 네 아무비라 아와비라 아님비라 아왕비라 아무리 꼬이실로해 아잉 파락타브니고 파락타브 타이밍 아이범 줄래요 나 당장에 ꯑꯗꯨ ꯁꯤꯒꯤ ꯐꯣꯟꯁꯤꯀꯣ ꯑꯩ ꯁꯤ ꯎꯕꯁꯦ ꯀꯩꯅꯣꯝ ꯇꯧꯏꯀꯣ ꯑꯩ ꯌꯦꯔꯨꯝ ꯈꯨꯍꯧꯁꯤꯁꯨ ꯌꯦꯡꯉꯣ ꯑꯩꯅ ꯍꯧꯒꯠ ꯌꯥꯝ ꯃꯥꯜꯂꯤ ꯃꯥꯃ ꯁꯤ ꯑꯩꯒꯤ ꯈꯨꯍꯧꯗꯨꯅꯦꯕ ꯊꯨꯝꯁꯦ ꯃꯆꯤ ꯌꯥꯛꯑꯦ ꯍꯥꯏꯕꯁꯤ ꯑꯗꯨ ꯅꯣꯏꯅꯤ ꯂꯥꯛꯃꯤꯟꯅꯕꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯄꯤꯕꯒꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯃꯥꯃ ꯑꯗꯨ ꯅꯣꯏꯅꯤ ꯂꯥꯛꯃꯤꯟꯅꯔ ꯀꯃꯥꯏꯅ ꯀꯤꯀꯥꯗꯅ ꯀꯥꯎꯕꯒꯗꯤ ꯅꯠꯇꯦꯀꯣ ꯅꯤꯡꯖꯪꯉꯣ ꯑꯩ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯥꯏ ꯆꯥꯅꯤꯡꯉꯦꯅꯅꯦ ꯍꯧꯔꯒ ꯄꯤꯔꯝꯕꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯃꯤ ꯃꯥꯃꯁꯤꯕꯣ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯅ ꯄꯤꯔꯝꯕꯅꯤ ꯑꯦꯕ ꯏꯃꯥꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯕ ꯃꯣꯏ ꯋꯥꯔꯤꯁꯤ ꯃꯑꯣꯡ ꯇꯧꯏꯍꯦ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯇꯥꯒꯦꯀꯣ ꯀꯩꯗꯧꯕ ꯏꯕꯨꯡꯉꯣ ꯈꯪꯗꯦ ꯃꯥꯃ ꯉꯥꯎꯔꯦ ꯑꯣ ꯐꯖꯅ ꯌꯥꯝ ꯃꯥꯜꯂꯦꯕ ꯁꯤ ꯃꯥꯃꯁꯤ ꯑꯩꯅ ꯍꯧꯔꯒ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯥꯏ ꯄꯤꯕꯅꯦꯕ ꯑꯗꯨ ꯌꯥꯝ ꯃꯥꯜꯂꯦꯕ ꯁꯤꯁꯦ ꯐꯔꯦꯁꯦ ꯌꯦꯔꯨꯝꯒꯤ ꯋꯥꯔꯤꯕꯨ ꯑꯗꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯥꯏꯗꯒꯤ ꯈꯪꯅꯔꯤꯕ
ꯀꯥꯏꯗꯩꯅꯣ ꯃꯃꯟ ꯅꯨꯄꯤ ꯑꯩ ꯃꯥꯃꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯑꯣ ꯃꯁꯛꯀꯁꯦ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯃꯥꯃ ꯃꯁꯛ ꯐꯖꯩꯌꯦ ꯐꯖꯩ ꯃꯁꯛꯁꯦ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯅꯨꯄꯥꯅ ꯍꯦꯛ ꯌꯦꯡꯕꯗ ꯄꯥꯝꯕ ꯁꯛꯇꯥꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯕꯨ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯥꯅꯦ ꯂꯩ ꯃꯥꯃ Lay mama. ꯑꯣ ꯑꯩ ꯀꯩꯅꯣꯝꯗꯤ ꯆꯤꯡꯅꯩꯁꯦ ꯃꯣꯏꯅꯤꯁꯦ ꯐꯪꯖꯟꯅꯩꯔ ꯀꯩꯅꯣꯝꯗꯤ ꯇꯧꯏ ꯅꯣꯏ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯂꯩ ꯍꯥꯏꯁꯦ ꯑꯩꯗꯤ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏꯁꯤꯗ ꯑꯩ ꯏꯆꯥ ꯅꯨꯄꯤ ꯃꯇꯝꯗꯅꯤ ꯃꯁꯛ ꯐꯖꯩꯁꯦ ꯅꯨꯡꯁꯤꯔꯗꯤ ꯂꯣꯏ ꯐꯖꯕꯅꯤꯕꯣ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯥꯃ ꯑꯩ ꯉꯥꯛꯇꯪ ꯅꯣꯔꯃꯦꯜ ꯁꯥꯔꯒ ꯀꯣꯟ ꯑꯃꯨꯛꯇꯪ ꯇꯧꯖꯒꯦ ꯂꯥꯛꯄꯤꯌꯨ ꯇꯧ ꯄꯥꯏꯔꯛꯇ꯭ꯔꯦ ꯃꯥꯃ ꯁꯤ ꯅꯨꯄꯤꯗꯗꯤ ꯑꯩ ꯌꯨ ꯊꯛꯄꯔ ꯈꯪꯈꯤꯕꯗꯒꯤ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯍꯧꯖꯤ ꯊꯋꯥ ꯁꯥꯒꯤ ꯄꯥꯏꯔꯛꯇ꯭ꯔꯦꯕ ꯁꯤ Natti ta. You thak pai natti. ꯃꯥꯅꯤ ꯏꯆꯥꯅ ꯈꯪꯉꯣꯏ Natti ꯌꯨ minda. ꯊꯛꯄꯒꯤ ꯃꯥ ꯌꯨ ꯊꯛꯄꯁꯦ You ꯃꯥ thak pai ꯁꯥꯎꯕꯤꯅꯤ natti. ꯃꯥꯅꯤ You di ayu thai ta. Ai nau tau dong pai. ꯀꯩꯕ Natti. ꯑꯦꯛꯁꯀꯤ ꯋꯥꯔꯤꯗ ꯄꯨꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣꯕ ꯁꯤꯗ ꯅꯪ ꯅꯨꯄꯤꯒ ꯑꯩ ꯅꯨꯄꯤꯒ ꯃꯥꯟꯅꯗꯦ ꯌꯨ ꯊꯛꯄ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯕ ꯀꯩꯅꯣꯝꯗꯤ ꯁꯣꯏꯔꯦ ꯅꯨꯄꯤ ꯃꯣꯏ ꯑꯇꯩꯒ ꯅꯪꯒꯤꯗꯨꯒ ꯃꯥꯟꯅꯗꯦ ꯑꯩ ꯆꯤꯡꯅꯩꯁꯦ ꯁꯨꯝꯗꯣꯏꯅ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯄꯤꯅ ꯄꯨꯟꯅ ꯀꯣꯏꯁꯜꯂꯦ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯕꯨ ꯄꯨꯂꯞ ꯀꯣꯏ ꯅꯨꯄꯤꯗꯨ ꯃꯊꯣꯡꯗꯤ ꯑꯣꯈꯥꯛ ꯆꯥꯗꯦ ꯅꯣꯏꯅꯤ ꯅꯨꯡꯉꯥꯏꯖꯔꯤ ꯌꯨ ꯈꯔ ꯊꯛꯑꯗꯤ ꯀꯣꯛꯇ ꯆꯥꯛꯑꯦꯕꯁꯦ Yai ꯊꯛꯄꯒ ꯑꯗꯨꯝ ꯇꯧ Thi. ꯐꯔꯦ ꯌꯨꯝ ꯃꯥꯟꯅꯕ ꯇꯧꯔꯤꯁꯤ ꯏꯕꯨꯡ ꯁꯤ ꯑꯩꯈꯣꯏ ꯁꯥꯏ ꯐꯣꯇꯣꯗꯪ ꯋꯥꯜꯄꯦꯄꯔ ꯊꯝꯃꯤꯗꯣ ꯂꯩꯔꯦꯇ Kadai phone seram tu anu satu rin ta. ꯅꯪ ꯑꯩꯈꯣꯏ ꯁꯥꯏ Ngai khui ta. Natti. ꯉꯁꯤꯗꯤ Amta pai. Amta pamoi ta ngai. ꯀꯨꯏꯔꯕꯅꯤꯗ ꯇꯝ ꯐꯨꯅꯧꯀꯣ ꯄꯥꯎꯗꯤ ꯅꯪ ꯑꯩꯈꯣꯏ ꯁꯥꯏꯒ ꯑꯦꯇꯦꯛ ꯇꯧꯔ Amta. ꯈꯠꯅꯔꯛꯑꯕ꯭ꯔꯥ ꯀꯩꯅꯣꯃꯨꯛ ꯇꯧꯔꯦ ꯑꯩꯅꯅꯦ ꯍꯩꯅꯗꯦꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯐꯝꯍꯜꯂꯣꯏꯁꯤꯅ ꯍꯥꯏꯕꯕꯨ ꯏꯆꯥ ꯅꯨꯄꯥꯁꯤꯅꯅꯦ ꯄꯨꯛꯆꯦꯟ ꯆꯥꯎꯕ ꯁꯥꯗꯅ ꯃꯁꯤꯗꯩꯁꯤꯗ ꯈꯠꯅꯔꯛꯑꯦꯕꯁꯦ ꯃꯣꯏꯔꯣꯝꯒꯤ ꯃꯤ ꯆꯟꯗ꯭ꯔꯦꯗꯅꯕꯨ ꯑꯉꯥꯎ ꯑꯐꯩꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯔꯣꯝꯗ ꯐꯝꯍꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯏꯅꯦ ꯍꯣꯏ ꯏꯅꯦ ꯀꯅꯥꯅꯣ ꯏꯃꯥ ꯏꯕꯦꯝꯃ ꯁꯣꯝꯗ ꯑꯩꯈꯣꯏ ꯕꯥꯍꯣꯏꯒ ꯐꯝꯈꯤꯕ꯭ꯔꯣ ꯑꯣ ꯅꯣꯏ ꯕꯕꯥꯔꯣ ꯌꯥꯎꯈꯤꯒꯨꯝ ꯇꯧꯕꯅꯤ ꯑꯁꯤ ꯈꯠꯅꯔꯤꯁꯤꯗꯒ ꯌꯥꯎꯔꯝꯗꯣꯔꯤꯕꯅꯤ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯆꯠꯂꯣ ꯑꯩꯈꯣꯏ ꯕꯥꯕꯨꯗꯤ ꯕꯕꯥ ꯅꯪꯉꯣ ꯊꯨꯒꯥꯏꯕ ꯅꯥꯈꯦꯟꯁꯤꯅ ꯁꯤꯗ ꯑꯃꯨꯛ ꯌꯨ ꯊꯛꯆꯜꯂ ꯃꯤ ꯑꯃ ꯐꯨꯅꯗꯣꯏ ꯇꯧꯔ ꯂꯩꯁꯦ ꯁꯛꯇꯥꯁꯤꯒ Ngai khui ta si kana mi ma lai se. 다토 나켈레 너희들 시대가 돼봐 도미 누파리 보이비 ꯀꯅꯥꯅꯣꯅꯦ ꯅꯣꯡꯃ ꯃꯁꯛꯇꯣ ꯈꯪꯅꯤꯡꯉꯦ ꯑꯝꯇ ꯌꯦꯡꯒꯦ 바바 ꯑꯩ ꯏꯆꯥꯅꯨꯄꯤꯅꯤꯅꯦ ꯅꯨꯄꯥꯅꯤ ꯀꯣꯏꯔꯦ ꯅꯪ ꯉꯁꯥꯏꯗꯩ ꯅꯣꯡꯃꯔꯨꯔꯤꯁꯤꯗꯤ ꯆꯨꯆꯥꯔꯝꯃꯣ ꯍꯥꯏꯔꯒ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯣꯏ ꯂꯩꯔꯝꯃꯦ 이씨 노예래더나 Mẹ ra nào đây? Thùng ngầm có. Cái biết đâu mà nó ꯆꯥꯅꯕ ꯊꯨꯡꯉꯝꯃꯤ ꯀꯣ ꯒꯥꯏꯅ ꯅꯪꯅ ꯆꯥꯅꯕꯗꯣ ꯉꯟꯅ ꯄꯨꯔꯛꯑꯃꯗꯤ ꯑꯩ ꯇꯦꯡꯀꯣꯠꯁꯦ ꯄꯨꯊꯣꯛꯑꯝꯈꯤꯗ꯭ꯔꯥ